mafam kharada handak marak bike tongduna nupi angangi sengau lakpada chenabani haiba miui ama Imphal Police Station gi kangbuna fagat pangamkre. Amadi aigi oiba nat ki loan amadi lining bu yokhat pakhakta natana atopa kanglo furu ki loan amadi lining bu su yokhat pigadabani haina Manipur University ge Vice Chancellor General Singna Fongdokre. Kurumjari Times of Manipur gi nungtil pau ming tabir bepunamapu ARUNBALA taram nokjari hauzik fawgi maruba pausing miyamda sandokna pijari. Handak marak Imphal gi akoiba mafam singda bike tongduna lakpa masak khangdaba miui kharana lambi da chatlamba maru oina nupi singdagi khaw lakpagi thabak kanna satharliba sigi matangda Imphal Police Station gi officer in charge nongthongbom ingochana luchingba tim amana ngasi ahing nongyai matungda huran sinthigi thabak asida hakthengnana chenaba miui ama fagat pangam khre hairi faraba miui adudi khuraizam aruba chahi kunga taruk apokpa ibotombi leifamna sagolban ingudam lairaktagini hairi mahakna Enfield bullet sizinaduna helmet ki matengna mamai mamit khumjilaga achat awok tawba nupi singna pairakpa sengau sing munbagi thabak sathai haiba maralda mahakpu ngasi fagat kibani makha tana wahang pahang sathanabagi damak February gi kungamari fawba police custody da remand lokthakre haina pawasina makha tari. Aigi oiba nat ki loan amadi lining bu yokhat pakhakta natana atopa kanglo furup ki loan amadi lining bu su yokhat pa haigadabani haina Manipur University ge Vice Chancellor General Singna Fongdokre wafama singasi Manipur University ge VC ge court hold the importance of language and religion in safeguarding cultural diaspora haiba hiramda pangthokiba nongmugi oiba international workshop ta chief guest ki warol piradna Fongdokibani UGC New Delhi ge Sight-right component 1 gi miteng makhada Department of Dance and Music Manipur University na sinduna pangthokiba workshop amada MU gi Vice Chancellor General Singna makha taraduna aigi nat ki fajaraba loan lining asi aikhoina isagi iramdam asidagi lapthokna laikhraba matamda ta magul leiba hengalakani Manipur gi mapanda leiriba lamdam asigi miyam singi oinadi isagi natpu kauna yokhatna ba honabada ngasi pangthokliba workshop asi yamna maru oi haiki. We must make effort to preserve, and it is the duty of us in Manipur to make sure that all those people who are outside Manipur, we help them, assist them in maintaining their culture, and for that purpose, this two-day seminar is very important. Matamgi matung inna anauba technology mayam amalakpadagi li amasung wadagi hena puthoklamba hanana puthoklamba potlam singi masingdagi hena puthokna pa yari haina Can and Bamboo Technology Center Burnihat Assam gi training manager Ais Priyo Kumar Singna Fongdokre wafam asingasi Can and Bamboo Technology Center Burnihat Assam amasung apunba imagi masa sing AIMS Manipur na khusam nana North Eastern Council gi senthang makhada li amasung wagi matangda pangthokiba nongmugi awareness ki thoram amada Fongdokibani thoram aduda sarugyaba lakiba alternative plan for opium poppy Sendai Japan gi chairman Yutaka Agasuma amasung TSM Green Private Limited Tokyo Japan gi director Terauki Watanabe dasu lamdam asigi wa amasung lina saba pothok sing piduna ikai khumnaba utki Department of Southeast Asian Studies Manipur University gi academic hall da pangthokiba thoram aduga mari leinana Ais Priyo Kumar na hai li amasung wadagi kari saba yai amadi kari da sizinaba yai habasi ipa ipusingna loinamak thambirami adubu haujikki matamda anauba technology mayam ama lakpadagi li amasung wadagi hana pothoklamba potlam singi masing adudagi hena puthokpa yare wa amasung li habasi ecology balance tawbada yamna maru oiba posak oibata natana yamna thuna mapung marai faba pambi oibanina masi sizinadraba yadraba pot ama oirakli Supreme Court na u yaningba matamda yanba yaroi haina ben tawsinkhibadagi madugi mahut sinanaba wa amasung li asi sizinaba mathau tarakli masida sunatana miui bana nongmagi sizinadraba yadraba oxygen puthokpagi sang asi wa amasung li na udagi 30% puthokpa heli aduna wa amasung li asi hena thabaga loinana anouba technology sing asi sizinaraga wa amasung li asidagi kari ahanba pothok saba amadi sizinaba yai haibadu lamdam asigi artisans sing da khanghanabagi wakhalonda ngasigi awareness asi pangthokpani haina mahakna phongdurakhi anouba ekhoina
हाना बेम्बू सुतगी चानरिबा पोची करी दगी चारिबनो करी कानब फंगे हाबसे अखोगी लाइबा साइंटिस्ट सिंगजिना होरेन प्रेजेंटेशन दा दुम लोइनमक उपिदिगनी उजी हौजिक्ति सुप्रीम कोर्ट बेन तौसनगिबदगी यामना हेक्ता यानिंग बचिंगची यानबा यारक्त्रबनिना वाजिना महुत सिलगा अखोना वाजिदगी दगी उ ओंथोकबा यारे हाबा उगी महुत सिनबा याबा पोथोक तो पुथोकबा यारबनिना अखोना इराय लाइना मसिजिगी करी तौबा यानी यारोय हाबा मयाम जिंग तो लोइनमक खंगबा गमगनी सिदगी मसिना कंपलसरी अखोय सिदा लैरिबा मीचिंग सिदगी कानबा याना फंगनी Ministry of Housing and Urban Affairs ki mideng makhada Swachh Bharat Mission Urban gi makhada Swachh Survekshan gi saruk ama oina awareness soil segregation gi ward wise distribution of household bins and enrollment for door to door collection gi thoram oina municipal council na sinduna oinam awang laikai community hall da ngarang pangthokre thoram gi saruk ama oina miyam da binsing sizinabagi maong lu na na leiraga haksang da na da yektana leirasi haiba awareness pk solid waste source segregation taunabagi bin sing numit humni chupna tongan ba mafam sing da yonthokpagi saruk ama oina ward number 1 2 amasung 9 gi imung sing da bin sing yanthoki 14 finance commission 2017-18 gi 25% gi senfam dagi oinam awang laikai khongnang ani karakta saba mini market amasu maru oiba miui singna sangaduna miyam da kusinaki luba nan bada Ingsok lising ani ga taraga tareta Manipur gi oina council asina tarasuba position aduga notice ki oina council chani henbana sangdam nabada manga suba position taba ngam ki basi miyam gi mateng nani makha tana luna na leina na bahonam ne se haina council asigi chairperson en sanahalna haiki Swachh Bharat Mission gi makhada taru tanana leina be damakta yumdong khuningi oiba 100% bin jipiduna yumdong khuningi asigumba chakot lamjel asida luna nana laina bagi dina hakjang na dekdaba laina dina chendaba afaba mioi ama tungkoina oirangna bagi damakta asigumba se khoini yenjabani hauji pawi marthan aten me break amtang laujari Marks Time Classes Chahi khudingi leptana topper puthokliba CBSE gi amatangairaba coaching center well experienced teaching faculty akhanaba subject of tawbagi khudong chaba piri batch amada 15 students agi hena logjade admission form thazare form pishin bagi aroiba matam February 10 akupa morol gi damak lengsun biraksi Marks Time Classes Wangkai Mahobom Lampak phone number 9436288300 natraga 7005268735 Nauka Hearing Aid Center Kumja lising ama chawpan marifom do digi hona chai kuntramanga hena Notice India ahan hearing aid clinic mo ina lereklaba Nauka gi info center ma hangjare TV ma di phone gi konjel loinana nil khongbu mafam na tabangam da bigi awaba mayok na di bana al koding mag wabi rogano Nauka Hearing Aid Clinic ngasi maklengsin direktuna completely invisible water resistant ama di rechargeable loida digital hearing aid hapiu tabangam gi pangalwala ba dong khang chana ba single power sa tambio ai khoi gi laifam di Nagamapal Main Road Phawai Sangmam Laikai near Community Hall mobile number na 6000954159 Madeline Ambulance Service Manipurna Pungkun Mari Chupna Miyam gi seba tawzari Ambulance Service asina Miyam da pizariba service singdi yumdagi hospital da pukhatpa hospital dagi yumda puthaba hospital amadagi hospital amada puba yumthang nariba state singda anaba sing puba amadi lawba loinana India gi mafam khudimakta chatpa yaraba air ambulance ki service asina chingmani Masida natana lambi gi accident ta lemna hospital da pukhatuna miyam gi mateng pangjari adom sunga simak save tawshin biu aikhoi gi contact number 9205987988 natraga play store sangbiduna Madeline F download tobiu break matungda makhataba pau pizari haukhiba February gi tara mathoi amadi tara nithoi gi lonaba hingda yamna thamoi kainingai oikraba thogdok ama oina hairok part 3 samprathong mayad laiba miyamna TN Memorial English School haina khangnariba school asigal loinana school gi boarding amadi school asigi founder taurangbam janeshwar gi yum yauna yamna chauna mahok langpok thoktuna tumna sakraba matungda awaba taduna mayam asina Thengnariba awaba khudong chadaba mayam asi kharada oirabasu kongnanaba honabada mateng oinanaba haiduna ngasi hairok part 2 mayai laikaida laiba Divine Life Club ki youth team amana sel amadi firol gi mateng pangkhre National Health Mission gi makhada paikhatpa National Program for
Control of Blindness ki saruk ama oina Empowerment Organization of Youths of Khangabok na Ningol Luf Khangabok 7 Star Youth Club Khangabok amasung Siza Eye Care Foundation ga punna khusam naraga nongmugi oiba lem na ngodong laina khangdokpa amasung thang thabagi camp ama Khangabok Part 1 Sorok Wangmada Leiba Pali School da pangthokre ngasigi camp asi mai pangna bahona bada Siza Eye Care Foundation gi doctor nurse amadi staff single loinana Khangabok ki yog Ningol Loop amasung 7 Star Club ki thomi singna chawno mateng pangbiba adugi damak camp adu sinbada choba thodang lauriba Khangabok tagi social worker KS Menjor mangangna tawbimang khangba utke ngasigi camp aduda mitki anaba sing layeng biki Siza Eye Care Foundation ki consultant ophthalmologist Dr. Sarda Chongtham na hai camp asi maru oina National Program for Control of Blindness ki makhada Khangabok ki club singa khusam naraga pangthokpani camp asida cataract laina leire haina masak khangdoklaba sing Siza Eye Care Foundation da lem na thang tharaga cataract laina asi laengani masida numinini khak changani anaba sing puthok pusin tauba amasung numit Nini hospital da leiraga amuk yum tana thinba punamak sel tingloi masigi mathakta atai mit ki mari leina ba leina singsu ataba mamalda hospital asida layengba yagani haiki Masih kita mixer tu makoi le loina na pura ga masih hindang sima hospital da free stay ta hulaba hayeng nonga laga operation ta gani adugi mathang ki nonga ba hamche ke aduk se da operation matang koi na post op ki magi ke amure te kita ke hak ka ni du me ambe check to matang ramu moi amuhan na sidai da makin Aine yadaba maungda Technopol District ki mafam kharada popi tharambagi dama Technopol Police District Police NA NAF amadi Nipan Suba Manipur Rifles ki apunba kangbu amana masi khulgi singsang parengda ekar kungamathoi romda tharamba popi pambi sing ngarang gyan thatkre hairi Pakistan ki Prime Minister Imran Khan na United Nations da Kashmir gi miyam na masabu marom dom ngaksana bagi da hak adu pibina ba UN gi Chief Antonio Guterres da taksin kre hairi Antonio Guterres ka Imran ga unaba amada Jammu amadi Kashmir da hojik chathariba myoi bagi hak manghaliba amadi akhanaba status ama hana mafam asida piramba adu muthat khibagi matang da khana nainaki India amadi Pakistan marakta haukiba mamang sahi gi August taraga manga dagi hauna Kashmir da akhanaba status piramba adu lauthok khibadagi sarangnaba si lakhibani Liu Jingmin Koba Yuhan Laiba Yusang Hospital gi director amang asi coronavirus na maram oiduna laikhidre haina CCTV footage amagi matung ina hairi report amagi matung ina Beijing Shanghai Hospital da pukhalakpa matamda laikatnaba ngamdabadagi ngasi ayuk pung 10 makhairom chatpa matamda mahak laikhidabani hairi ngasi upongna khiba pause singda kari kari maru eba pau yor bage habadu mayam punna mung meng taminasi Lamjingba Times budget lisingani kun kumathoi opposition apenda ba phongdokre state ki share oina cost funda lupa crore jani thamni chief minister Assam da handak pangthokiba Khelo India da Manipur na taramari suba position da laikibadu national gi thakta sanaban natabana Manipur gi mapanda laikiba sanura kaya koksinba ngamhudabana thokibani N Biren chief minister lam laiba yonbagi registration tawbagi athingba laire Karam Syam street vendor sing legal protection laitabana lalakta pot yoli Mirabai Sina Saba Bell Piramba Farm Blacklist Taure Biren. Assam da ILP Sanahanbagi base year laptop na bakhangan kre. Bosem na loba class 10 gi exam hokre ahob numita mahiro nipan tanthokre. Mafithel dam gi khongjang hokre street vendor na bomb puba yaure jingnaba lairabadi pau pibiro. Sangai Express Sel Thumgi white paper puthokna naba honagani chief minister Nirbhaya gang rape case convicting March ahumda fasi tongna naba khangan kre Kisan Token Rajen Miha Taramathoi suba ningsing kumon pangthokre ISSLC exam lisingani kun ahanba numit maktada mahut silamba nipan tanthokre pokna fam sahi manga tara romgi oiba state ki financial white paper puthokna ba tauragani chief minister assembly mifam da opposition gi unity urakta bana MLA Joy Kishan na nungai taba utkre Assam the indigenous people khandokpagi cut off year Englishing amaga chamapan yankhai ga mathoi oina na ba recommend taukre Nirbhaya case convict mari mas ahumda thauri yana na ba court na order pikre China da siba lising amaga chatret ko humdra sure naba masing na lising humdra hele Huyen Lanpao
Saukhat Taurangi Tabak Yangsinanaba Coast Funda Lupa Kro Chani Thamle Chief Minister. Laingak na puthokliba budget sina miyam da kanagani haiba hiram sing adu fongdokpiu khumuksam Jai Kishan. Supplementary grant listing ani taragamapan kun demand kuntragani thoigi senfam pass tawkre. Imphal Ukhul Lambida Satharamba total shutdown handokre. Coronavirus ki test taunanaba Manipurdagi sample ani nauna thakre. Thaubal, Kaksing, Nambol, Bisnupur, Andro, Amadi Ziribam gi Town Bending Committee Semle Mahut Minister. Naharol gi Thaudang. Deficit budget oragasu priority yenglaga department singi tawpham thokpa tawri sarkar gi leiriba senfam sing department mayam sizinanaba yenbani Chief Minister. Assam da ILP chatnaba recommend tawkre yelhumi khandokpa cut of year asi English singa chamapan yankhai ga mathoida oigadawi. Luingaini Festival da UNC na invite tarokpagi damak thagat pa fongdorakli Kokomi. Desam amadi AMS ki apunba flying squad team na tongan ba center kharada mahus sinduna parikya tharamba mahiroi sing phagatuna tanthokre coronavirus ki case amata thengnadri. Sana Laiba state ki sel thumpham sen naraba anabaga manare khumuk chang Jai Kishan. State share puthokna naba lupa crore chani ki cost fund thamle Chief Minister. Manipur geographical area hanadagi hantharakle kumja lising ani kungamathoi Manipur gi missing lakh kuntraga mangaga dasnik mapun sino yorobayai gi report. Imphal area da pokhai hangedaba bomb police na fare. Japan gi company aniga Manipur gi Khadi and Village and Industry Board ka MOU create pinakre. Monthly Imphal bus service April 3 tagi haunanaba agreement create pinakre. Isel Express Startup Scheme Hodokibadagi ngasi fawda mioi lising mangaga chatruka marifugunithoi register tawkre Chief Minister. House na supplementary grant house ki senpam crore lising kunmathoi crore chanipan lakh marifutara nithoi lising marifutara humdoi chanipan marifutara mathoi yetnaba laitana pass tawkre. Police na street vendor singda harassment pikiba laite phomphom pinanaba survey tawragani Syam Kumar. Class 10 exam hobanumita mahiroi nipan tanthokre saukhat thaurang yaudaba budget ni governor gi address mapungfade gas ki mamal atya pakre MPS officer ahumgi pham nauna hongdok hongjin tawkre Ireibag governor gi address iho hoba nakal namakhak yengbani highway protection act sananaba wafam yaudi opposition Central sponsor scheme mapungfana packet pangamnanaba cost funda lupa koti chamaga kuntra haple street vendor gi wathok athubada loisinanaba hotare Loislakpada maruiba pau amuk hanna pijari. Imphal gi mafum kharada handak marak bike tongduna nupi angangi sengau lakpada chenabani haiba miui ama Imphal police station gi kanguna fagat pangamkre. Amadi aigi oiba nat ki loan amadi lining bu yokhat pakhakta natana atopa kanglu furu ki loan amadi lining bu su yokhat pigadabani haina Manipur University ge Vice Chancellor General Singna Fongdokre. Hogzik pawbagi oina di Manipur paw matang sta lojare miyeng tabi punamapu amka na khurumjari.